Thoubal District ki Thouram Maning Laikai da Leiba Thouram Kanbalup TKL safongkhibagi mari raksuba mapok kumon palan thouram ngasi Irong Laima Community Hall Thouram da pangthoktuna chahi yamlaba ahal singda khudol sing tamkhre mapok kumon gi thouram aduda khangabo kendra gi MLA Surja Kumar Okram Laisangthem Jila Parishad ki member MD Islamuddin amadi Manipur Pradesh Youth Congress Committee gi working president Laisangthem Shantana mathang sitna athoiba mithunglen thouram apu amadi akhanaba mithunglen sing oina saruk yakhi thouram gi nunggi oiba warol piraduna TKL gi thomi Laisram Bimolna Thouram Kanbalup TKL asi karigidamak karamna lingkhatkibano Loop asina laikai asida paikhatkhiba amadi tungda paikhatlakadaba miyamgi thabak thorang kaya miyamda sandokna thamki TKL gi mapok kumon thouram aduga mari leinana Thouram khulgi oina khwaidagi ahal oiraba oirabi miyoi marfu khangatuna ngasigi mithunglen singna sol amamam khudol tamduna ikai khumnaba utkhi